ꯄꯥꯎꯁꯤꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯞꯗꯦꯠ ꯇꯧꯖꯔꯤ꯫ ꯌꯨꯅꯤꯌꯟ WCD ꯃꯤꯅꯤꯁꯇꯔ ಶ್ರೀಮತಿ ಇರಾನಿ ngasi Imphal da thunglaragane. Union Women and Child Development Minister Srimati Irani Manipur ki tongan ba mafum chingda Azadi ka Amrit Mahotsav ki makhada pangthogadaba Fosan Mahasaruk Yanan ba kitaba Imphal da laklagane. September 13 da Imphal ki City Convention da pangthogadaba Rashtriya Posan Mahada Sarugya baga loinana Anganwadi worker helper sing hidak kanaba pambi sing yan thogane. Madudana tan Anganwadi center sing dambak Nutri Kit sing juyan thogane. Meron binubi khomjing bi mama am sing khalakli binubi masa sing da Nutri Kit sing adu Anganwadi center sing ki khutang da sinagane. Maripur ki minister gasu chief minister secretary to unagane. September 13 to the best of district ki district panchayat resource center da pangthogada Wasan Mahada chief guest wana sarugya gane. Loina na hidak kana bapambi amusung mahiyan ba upal sing thaba ki thorom da su sarugya gane. Maka dabo na best of district pang thokada ba anemia kem su hauto gane. Tharomatu da keynote address bi bagalo na posan second ready amasulam tha gane. Maka sadar boy na Moirangi International Army INA complex da pang thokada ba tharomaba da su sarugya gane. INA Memorial Hall da Anganwadi workers, health workers, supervisor, CDPO amusung DPO singasu interaction program ba pang thokane. Aduga loinana posan khongsa basu Union Minister asina lapthagane. India lenga ki flagship program ma oina posan abhiyan paikatuna miron binupi khomjing bi mama ingkhalak libi nupi masa sing amasu angang sing da masi hoibe sinjak bijabagi thaujelasi paikat pani Prime Minister Narendra Modi na khomjing lisingani taragani pangi International Women Day ki thorom da posan abhiyan hokdoktuna lebaga se ki hariba miyoi kamluk sing asida haktengna afaba sinjak su yahona bahona khibani haire. English loan da wari sanaraga Hindi da kumplak ba fanatism gi thabak si afapanate court. Konayama da dharma da kahira ngausina duna fanatism gi thawung chathaba habasi afaba khakwide aina. Madras High Court na Union Government gi miang singchin kre. Madurai da gi MP amana center da English loan da ibaletera matha kibaki pakum Hindi loan da. Pira kiba thawung bo karim naraduna Chennai High Court na wafam basi phangto kibane. Handa High Court asina piki order amagi matungin na Union Government na kanagumba lanay miyo na na government agency warabaso. May kaya madagi English loan da representation ido na pinagpumatam da chakmana na English loan da paukum bifam thogi aike. Madras High Court ki Madurai Bench na pass thogi order to Justice and Kirubakaran amadi Justice M. Durai Swami anin sahaba double bench amana taki bane. Madurai ki MP su Venkatesan na thangalak ki ba case amagi hearing sa tabada jasani ki bench sa duna order to piki bane. Venkatesan ariba MP adu Tamil Nadu da leriba Communist Party of India Marxist ki losing ba musu wari bani aire. Man Home Affairs Ministry da serol am English loan di iduna thaki bagi pakumaina. Ministry sin Hindi loan da serol thaki ba bosing naraduna Madras High Court ke Madurai Bench da wakale kepne. Aran Rabi Tamil Nadu ki Governor ohen khre Naga Pest to ki interlocutor oibede ki lok thoktre. Nagaland ki Governor oina thok puramba Aran Rabi Tamil Nadu ki Governor oina transfer da khre. Chandana karang nubidang atheng bada Aran Rabi ba Tamil Nadu ke Governor oire han lauthor khibane. Naga Festol ki interlocutor oiba oina matam sana thabak torok bagaloina komjeng lisingani taraga mapan ki July thada Nagaland ki Governor oina habla khibane. Mana Tamil Nadu ki Governor oina sat khibada thongai taba amsung harau bu phongdok na ba kangrup ani thongna leire. Nationalist Democratic Progressive Party NDPP yaura tongan ba political party na maksat khibada kharamakhi pothawa phangle hana phongdorok pa leire. Nagaland peace process sahi kunmani suraba phawuda loisin pham khangdaba phibam amada leibada lup kyanam ha pointer locutor oibagi pham dagi lauthongna na demand torokhiba su leikrabane. Adomena mag Rashtrapati Bhavan na bhakwa Tamil Nadu ki Governor oina transfer tawkhiba matam da Naga peace to ki interlocutor oibadagi lauthokle aiba wafam de pandre. NDPP ki president Chinwang Konhyang na hai Nagaland ki governor satkiba da nuai taba Miyoi kya su lairi mana Governor oiring da Nagaland lega ki thabak thorom sinda kuting jalak pakya laike. Ato papau amadana Delhi ki dulak bat kai thorok padagi khuncha sing mi painare forest official sing mit tabina sing na laikre. South Delhi ki manung chanba Asola Bhati Wildlife Sanctuary mayada kabo kai ama thorok padagi manang nak pada liba khuncha sing pakhatare amadi authority sing mit sing na lehenkre. Kabo kaya do ikon kon po ina hokiba tagni panda sangam bihar area da hoke mata mata da ki wildlife officials in house magadai da liri bege abida khangto tan bo na don lagli bani aina Asola Bhati Wildlife Sanctuary
Asola Bhati Wildlife Sanctuary South Forest Division ki senior official amana paugi agency asida haike kabokai adu mafam adudagi chathok lamba jai adubo namit taraklaba matamda khunja sing jumjumda gi mapan thopi dhanaba amadi section lainaba appeal tawri and deputy range officer South Forest Division Tajuddin na haike forest officer aduna hai manak nakpada leiba khul sing gi khunja sin namayumdagi mapan thokpada section na pawda pikre amade Sangam Pier JJ Colony Sanjoy Colony Badi mai namasung atopa thangnaba leiba mising da mitsing na sing da lainar bajo khangan kre haukiba thamari rom asida handaki asina kai thorak pani raksu bane handaki asina mamangda mafam asida leiba rok amagi matakta kabokai ama famda leiba thengna ke kabokai du mafam asida saji kya leiba maramna sa tan bo oina mafam asida lakwa ram yai ana ma rai ke forest official sinna Toglak bird forest ki marong chanba mafam dagi meter chani jangkai rom lapthok laba thamba camera da mami ta ba du yang la kai ase mafam asida leire ai ba khang bangam le camera da tariba mami sing adu mafam adu da amma matamda kai adu sathok sin tawre aike Taliban pansid attack chathabada tengbangi haiba wafam Pakistan jakhidre Afghanistan ki pansid tambak ta leiriba Resurgence Force ki mathakta Taliban fighters in the offensive chathaduna attack tawada Pakistan Taliban ki mating pangsilli aina phongdor ki bo wafam amba Pakistan ki baike degi akan ba phongda janing ta phongdokre Lebago ki foreign office ki wangang loy Asim Iftikhar na wafam basi phongdok ki ba loinana Sinagriba maraladu propaganda campaign ki angak pathawni Pakistan ki mingchat thian na ba atamna na satharpa thorang ne aige Islamic militant group amba wariba Taliban na auke bading thawka ban bita panse tabang mapong phana kodum chanbak ngamle aina claim tawraba matungda Pakistan na Taliban ki miseng de lep tuna Resurgence Force ki mathak ta sathakiba Taliban ki offensive adu ta Pakistan mapong phana mateng pangki haiba report ki lakibane Bawgali khul singa dugi matungina Taliban na panshid akan ba offensive sathakiba adu ta Pakistan na makoi ki special force pick thana tongba helicopter kuntre sinaki amadi drone strike camera Resurgence Force ki matak ta sathaki aina phangtong na rakhibane tongan bamai ki adagi lakhiba report singa du Pakistan bamalem ki community singi bamang de mingja thian na ba kanaba thawra gamari hada Asim Iftikhar na phangtokibane asigumba yimpham jawtaba leibak amom mingja thian ba ya report sing asi international community bulan lamjing thaba loktung ra ka satharakba khujil thawrang ni aike Sandi yoiba mara jetpa maning makha tamba amari jawkhatpa Afghanistan am ohena ba Pakistan mamang dagi hauna miyang changdun lagi Afghanistan manung dalai ba wathok lan thokti leiba ka dagi miyam amadi lengang marom dom khon aduna warusin purak ka bani ana Pakistan mamang dagi phangdok tun lagi ba wafam do Iftikhar amokhan panke hauki bagas ki mai salakpada Taliban insurgents in Afghanistan ba khudum chan khraba matun nang sub leibak singna sagot ba Afghanistan da leiram ba government adu sing thaki bani Taliban amasung Al-Qaeda group sing mafung phana makhan hana banga sidagi sahi khon ki mamangda United States ki larmi sin thomjalaktun Afghanistan akan ba landa ama sadharke bani mamang thada Taliban Afghanistan control tawre haisara basu Panjshir province de control taw bangamdana National Resistance Force ki control makha da lairaki bani mafam madu da hausi force asiga Taliban fighters sing akan ba mongda akiba phangna lan songnari aire tambaga du Taliban sing nadi makona control taw bangamle ana phangdok jara basu Resistance Force ki meke dagi Taliban ke wafum ta aran ba propaganda ni haire Mila kan dirom leiriba Panjshir province asi sing sangam ri tampa kyana question dal leiriba mako leiriba mathek makoi naipa topography amat leipa lamdam ne komjali singa baga sampan barfu ki matam da Soviet Union Afghanistan bo kudum jandur leiringe matam dagi hawda Panjshir harpa province ase Resistance Force na control tawdur leiraki bane komjali singa baga sampan marfudra taruk tagi sing ani amba pawu ki matam da Taliban na Lebaga dogi sasan pai ki matam da su Resistance Force na province asibadi control tawduna tumak lakhi bani aire rescue tawgraba hui section bokwat padagi mapan segre kullom nantok tna chenkre yambem induvusan thasigi mapan da sandel lagi sosan borda jona poprak pa yamlaba hui singkak sing police ki demna rescue torklaba su marilene ba department section bokwat pa amati thausabi da badagi hui mapan sigi ba galoina hui kullom su nantok tna chenkre Manipur sarkar ki veterinary department ayenba miyang jambi hana Manipur dog lover club na apel tawrakle Manipur Press Club danga si pangthoki pa pawgi mifam amada Manipur Dog Lovers Club ki secretary Jambem Induvusan ai tha asigi mapanda DI data amada parakiba hoising adu thawai kan bina pa haituna program pa talaiba State Welfare Board Animal Center da thamlak pa harau poge adu sarkar ki center adu da thampam lai da tana hoising adu gi yangsin bina pa staff so amada laite border lalaga pusilak pa hoising asi paksanas amadi mapangkal sola pa hoising adu hidak lang ta kapa kita pa gamata sa tabitre hui dagi sandok palaina pak payorom labadi pak tan sandora kadori bane phiba masida dog lover club na gasi fawda hui sing asigi chana thakna ba made
ahing jarik tun ngak sen bagi tabak sathari bane hiram asigi matang da veterinary minister ka wari sanaduna ahen pamiyang changbinadaba hai krabasu department ki oiba ahen pamiyang changda bana hui ni fuga tare ki manong da hui mapan sikre hui kutlom nan thok tan chen ki badagi club asigi law thawmi singna taraga taruk phajin na thambang amkre paugi mifam aduda club asigi freestyle laisram joina hai ki bada manipur da hui loiba mi ki masing hengalagli aduba hui kya thambaya ba afaba center de amat laitre manipur sarkar ki maikai dagi lamla ki sa usek jongning bagi apam balai ba suma khoi ki thamna na pam yangsin bina ba caretaker thambi de basi thamanenge sa sing asi rescue tawraga si bangai bagi mong da thambasi ngai te aduna ahen ba miyang changanenge ai ke court sing da loksin ki ba ahen ba sen pham andok pio manipur de lady ba court na state asida mapung phana chanadriba the court fee manipur amendment act 2021 gi makhada litigation tharak pasing dagi ahen ba sen pham lokhi pasing ka to handokan pio aina advocate Rakesh Mahewam da Manipur High Court ki register Jarail da aiba Zerol Pido na taksin kre Zerol sina makata na hai hoki ba sahi lisingani kun gi me tara magata Manipur government di Manipur Court Fee Manipur Amendment Ordinance 2020 issue tawtuna sahi asimak da gazette notification thoki bane ordinance asi ki matungena state asida covid license manung da court ki fee thiba ki mawang ase e-payment oina thiba yana da wafam pothora khibane adapo ordinance ari thokraba matungda Manipur lenga na chanhan bangam khidabadagi sahi asigi February tha da lenga nauna ekasi pass taw khibane ekasina han state asida chana thun leiba di court fee act na 1870 asi semdoktuna e-payment jahan badana tana court fee gi mamal dasu ahongba kamrom thamle anoba amendment act asida Manipur da leiba high court amati makhata ba court singi tongan ba application singi court ki fee hangat pa yo wafam yaure Ekasi section 1 ki subsection 3 ki matungina ahiripa ekasi state government office and gazette thokiban mittagi sanagadabani aina palle adu haujuk pawpa notification asi thaba koino onthok nanaba law department ki meketi ki notice amata thorak pulaitre law department haujuk pawpa amendment act asi matang da notice amata official oina thorak pulaitre baso sarap court complex ampusalam pet court complex ta leiba tongan ba court singa sina application sing lausin ba matamda hari basana triba ia kasigi makha leptun leiba mamal singa si wane hangana laure hiram basigi matang da writ petition amade application camera tharabasu subordinate court sing asina makhata na adumak logi wamada ahen ba simpam singa si lauduna lagle asumna subordinate court sing asna high court na lepa mamal lagi hangana lauba ha basi maram chade maram asna hiram asida high court piang changna court sing asna ahen ba simpam lauri ba si thingbiyo loina na hana lauki basing chu handuk kan biyo aike Makatarakpa atau pepau amadana mari lainade Manipur Police Commando amasung Assam Rifles ki apan bakot pu nangarang sagol senamit ki pung tara adwaida langgo lamadi new second dagi NRFM gi biu ni fare ai ki bakkarang dagi namai rakpam jotin apok pagi ming basanta amasung moirang kampu khunuk dagi thangjam sanathoi apok pagi ming nongthon hair pami ni ase NRFM gi biu date lubasiga mari lainade hada lubasiga information and publicity secretary na thadorakpa charolamana aire Aroibeda content sing asigi maru iba pau khara asig pau damjariba Manipur Local News YouTube channel amati Facebook page asidagi yengbiri popona mapatha gasari channel asina tamda kanarabadi subscribe tawbi version subscribe tawbi ramulaidana like and share tawbisu kawbi ganapna makbo amaka hana ta gasari